Khurumzari SKTV News Buyang Bir Punumak Putaram Lokshari Han Badamuru Bapau Pijari Chief Minister N. Birena Lusingba Minister MLA Singa Loinana Governor Unaduna Unified Command Gi Sakti Amuk Hanjananaba Yauna Point Nipan Yauba Memorandum Pishin Kre Communal Politics ta Center na Manipur Thugaina Basilak Pakudimak Tanganaba Miam ne Section Leminasi Hane MP Dr. Angomsa Bimola Koizam na Appeal Torklik Santi Hanjanaba Honabada Opposition Ga MLA Singh Mathau Tarabadi Fam Thadok Nanaba Sem Sare Hane MPCC President K Mega Chandrana Photokre Amadi Kokumina Lautokiba Public Emergency Handokre School College Singdi Adumak Makata na Thasigi Tang Tara Pawa Suti Thadokre Malem gi mafam ama hekte de yengba yaraba Manipur gi ahanba OTT platform SKTV bu support to bibagi da makta punamak pu thagachari hauju pau sandona pijari Manipur gi Chief Minister N. Birena Lusingba lengak asida ruling party gi MLA kunga punna ngasi ayuk pung 13 tabda Raj Bhavan da chatuna Manipur gi Governor Lakshman Prasad Acharya ga unatuna point nipan yaw memorandum of pishin kre Ngarang nubitang pung nipalom tarakpa matamda Chief Minister N. Birena Governor ga unaduna closed door meeting pangthokloba matung ngasi amuk hanna ayuk pung 13 taba duwaidagi hauduna Chief Minister N. Birena Lusingduna lengak pairiba Minister MLA puna 19 ga loine Raj Bhavan da chatuna Governor ga unaki unabadu da state lengaki makidagi center na state asida santi hanjillaknaba amadi irang lehendana naba thabak Lokhat Kadabani Unified Command gi Chairman State Asida Lengak Pairiba Singda Constitution gi Matung ina Sinagadabani Sugi Agreement asi Center na Handokadabani Manipur da Tokhaiba Lengak ama Thamba Yaroi Territorial Integrity da Machet ama Phauba Kahan Yaroi Atuba Matamda Indo Myanmar border da Khariba Sambal Loisan Gadabani FMRC Manipur da Ningthina Chanahan Gadabani State Asida 1961 the base year Oiduna NRC Chanahanduna illegal immigrants sing State Asida Sanctionduna law Kaina Lariba Mitop Mian Cha Sing Makogi Maramda Halan Gigadabani Haina Center da Takshinduna Point Panjauba Memorandum ama Governor the Pishinki Ngasi Minister Awangbau Nimai Kasim Basum Logic Lecture Informasi Imphal ki Raj Bhavan ki gate mawangdani sahi ama mokai pharaklaba lamdam asida thokliba irang asigi machat mongda kuki militants singi maikei digi terrorism ki thawng asi atara kham leitana torpana maram oiraga lebak miyam ki pungning wakhalda lamdam asida paliba BJP government amadi center da paliba BJP government ani asina hairiba lamdam asida kuki militants sing namisam miyam da attack chathara ko matamda karigumba akanba ahakpa action amta lokhate habigi khoirang khoisang no ba dumak phauri masina maram oiraga Nahandiki Hogda Hoki, Lamdamasi, CSO, Mayam, Yapunum, Kokomina, Public Emergency for Lok Tokrabani, Madugi Makata Padangaranga, Si, Nungtil, Pumanga, Daida, Manipur Chief Minister and Biren, Preside Tokdana, Choranga, Rulingi, MLA, Kuntra Romna, Saruk Yadana, Cabinet from Pamla Matung, Nuvidanga Tingba, Pungipan, Advaida, Manipur Chief Minister, Manipur Governor, Lakshman Prasad Acharya, Unar Matung Dakarikum Wafum Kara, Tamlambaya, Hena Panari, Adugangasi, Manipur Chief Minister and Biren Luchingduna. Ruling party si MLA Zing Chorangna Kunmukna Saruk Yadana Koigi Manipuri Governor Lakshman Prasad Acharya Unadana Wafam Kaya Thamlambe Amadi Lamdam Sida Togli Birang Sigi Matangda Chapsaba Lengaki Amadi Ruling Party Gi Oiba Firep Ama Lauraba Matung Hariba Governor da Memorandum Oina Aiba Chiro Pisalambaya Habigi Wafam Panari Hiramasi Matangda Pogdam Zariba Video Journalist Benson Nong Thamamadi Chingkai Moirangcha Raj Bhavan Imphal
ngasi governor unabatuda awang bau nimai kasim basum na singba MLA singsu yauki Center ki communal politics ta Manipur thugai na ba silak pa thong khudingmak thengna ba amadi yadi haiba khangna ba miam section le minasi haina Lok Sabha gi MP Dr. Angomsa Bimola koijam na appeal torkli MP na thador ki video clip amada mahan hai sayol amagi manungda lotion ba ya ba irang asi lotiondana adumak thamlaga miam hana haliba asigi daita punamak center na pugadabani Central Security Force personnel lising humpu hena state asida hazirlaga kari tawraga leiribano kuki militant singna nongmai kaptuna landaning ba matamda landaba mi haning ba matamda hatpa sigumba thong asida center na kari su haidana yengduna leiraga irang asi thatra truk surba phauba loshandana thamli handak nongna kuki militant singna landarakliba asi makhoigi apamba panghananabagi wakhalonda tumina leiriba center bu thabak khara tawraknanaba Hautokpaga pangkakni asigumba thaong asi center na ethnic line da political communal politics tawduna Manipur bu thugaina na basinba lalongni haina lawdabangamde MP Bimola makha taraduna September amadagi amuk hauraga tholiba hingsa gi thodok sing asi aikhoina taraina lopam thokte aikoi isana semjabalengak ama leina madubu namatuna thamlaga center na sanariba lila asida subnatangi Manipur gi territorial integrity kahan bayaroi haiba khak natana apun bagi sakta masi kaidorungda thugai bayaroi haiba ma khanghanana ba miyam na akiba leitane pressure piba changi haiki hafta amani de loisan ba yaram ba irang ama bu ngasi bhaw ba chatha leiba se identity politics ta exclusivist oi ba furuk ki oi ba khurba miyeng de yengaga Manipur ge thugai ra ke haiba adugumba rajniti adugumba politics to Maduga kusam naraga chatpa ama yawi haibase koina khangnabo wani kapthare iba jaga sida kana karamba forces sing han station taraga lei haiba leina 60,000 lising umpuina changraba lanmi leina lefal latraba amasung hanjan tangkak kaya da tawraga la iba masigi lanje masigi aroiba yamna maru oiba tangkak ama madugi wamang yalko violence ni sigi thoiba Nungmai kapasi katang koi leibam thokte kari mathang di move tawrakani haibase mangjawna na khoina khalawgadaba ma changi handak tawraibase kapthar aibase mase aina sum khanjabada tumina leiramba government of India gi kariumba step ama lawba yana na bagi silakpa madugi lalong ama oigadra haibasi aina khanjai furup ani bu tap taina khatna halaga amuk madugi da break amata kauna tap taina khalaga punjan ba yararoi haiba adugumba wakhalon ama ba tahalaga maduda yumfam oiba separate administration device yam deep oigre ana punba yaroi haiba madugi ploy tanana ba hana silakpa plot amada Tawrakpa rajniti gi anoba khongthang ama changakpa yabagi achoba saro ama lei haba se miyam na masi koi alert oiba ma changi lamdamasda shanti hanjana na bahonabada opposition party gi MLA sing mathau tarbadi pham thadok nanaba sem saduna lei han MPCC gi president ke Megachandra na phongdokre ngasi Congress bhawan da pangthopa pawgi mi pham amada Megachandra na makha taraduna moirangda miyam na lengak pairiba minister amada ulakhiba matau aduna lengak asi phibam lure haiba taklabani kuke militant singna aphaba khuchu khulai sizinaduna drone bombing rocket bomb kapsinduna hatkhiba mioi singi imung manungi awabadasu saruk yari haiki mamang chahigi me kunthra mathoida chief minister N Birendagi unified command gi power lokthokiba matamdo wafam amata haidraga ngasi pause singda unified command gi power amuk hanna chief minister da pidaba yaroi haiba wafam thololiba si chief minister gi karamba dramano hangki state amagi law and order gi phibam laksin ba haibasi lengak pairiba adugi chapchaba mathoni haina constitution da mayak sengna yauri haiki amarom dangarang national amadi local media singda PhD minister L Susindrona Rahul Gandhi gi ming sizinaduna phondo ki wafam gi matang da pakhum piraduna national leader ama oirabadi nakal animaki paudam taba haibasi hona sani BJP gi oina susura sampur amadi kangpokpina chingbada chatuna irang asigi phibam adumak yengshili adubu wakhal mapung phadaba amagumna PhD minister Susindrona national leader Rahul Gandhi panduna ngang sakliba kaya aduda Kauruidabagi
ngasi kauroidabadi ngasi Manipur da separate administration tanduna leibak thugaina na bahot na riba singi marakta BJP gi MLA manga yauri haiba kaudabo phai haiki दरकार लेरबदी MLA ओइबदगी अखोई लोइना पोथारगा हानसु हाई हाउजिकसु हाइजरी अखोई मयाम गवर्नमेंटसिना शांति लाखननबगी अमसुंग लॉ एंड ऑर्डर से कंट्रोल तौननबा दरकार लेरे हाइरबदी अखोई पुनमक रेडी लई हाइबसी हाउजिकसु MPC सिना अखोईगी MLA सिंग अदुम अखोई रेडी तौदुना लेरी हाइबसे मणिपुर मियामदा होने थमजरी सरकारना मसीम तौबदा ओपोजिशन की दरकार लई हाइबदो अदु हाइरकप मतमदे अखोई रेडी होइदुना लई मियाम की तमक्ता अखोई कथोकजगनी लोइना अखोई ऑनरेबल मिनिस्टर सुसिंद्रो PIC ना हाइबदुदी यामना साइलिस होइबा स्टेटमेंट नि मरमदी नेशनल की पार्टी हाइबसिदी BJP की सु कुकी की लीडर सु नै बैठे की लीडर सु नै अदुगी लीडर उनबदुदा हेना मरी लई खोलेना हाइबदुदी खितंग अंगांग ओइबगी मोंग मानबा मनि अदु लैरिबा सिचुएशन सिदा अखोई उनबो खोनबदी अखोई अदुगी पामदे तवदमसु अदुमाइना अमुक ऑनरेबल मिनिस्टर ना फोंदोराबदी ngasi irang tholibase BJP की MLA तरा याउरी हाइब सिमथि काउबिगन Anda kuki terrorist sing na drone bombing sathaduna amadi rocket kapsalak patagi kokomina miyam gi punsi kannanaba miyam tinpham mafam singda matam kaktaba public emergency lauto ki badu ngasi dagi matam khargi oina handokre ngasi kokomina thorpa cherol amagi batugina public emergency adu maru oina school college amadi kaithel singda leiriba mahiroi amadi tilliba miyam da alert oina leinanaba khangan bagi mathau tarakpana khudakta lauto ki bani adubu tongan ba mahi masinga mari leinaba sing association singna handok pinenaba hairak padagi amadi exam kaya su leibana matam khargi oina emergency handokli haina khangalakli Amromda Manipur lenga ki education as ki director na thorok pacherol amagi matung ina lenga ki edit lanai gi amadi central gi school sing makata na September mapan amadi tarada susuti oiragani college sing gi oina so ha and technical education gi makedi thorok kiba order gi matung ina sab manana tha sigi tang tara phawba suti oikigani hari Ngarang Jiribam gi ningthem khunauda tumduna leiba misam amabu kuki militant singna nongmena kaptuna hatok pirambadagi kuki militant singa khulngakpa singa gi ngasisu makata na nongmai kapnakre ngasi mongbung village kuki village dagi mongbung maitei khulda nongmai kapsinduna landarakhiba thodok ki matangda aikhogi Jiribam gi paumi rosimala saga pomdagi podom amalobisi Ngarangi thodokta yumda sangduna nongmaina kaptuna hatok biramba wai kulondrogi misi asi yaningde loinan haiba misi asi da chenari ba mioising asi atubada puthoka dabani haibana singba tongan ba aikogi demand kaya yauba JC gi oiba ngasi mifam famduna memorandum am semaga haiba memorandum asi mari leneba authority amadi Manipur gi minister da pisilagani haiba wafam kaya ama JC gi maikai de gesu thamlagli haiba wafam asi su taminasi September ki date 7 ngarang narco terrorist na kogi ningthem khunau da leiba mara lejadra bajumam da sanction le haraga tamthina hat ki ba nihal adu ki damakta ningthem khunjau gi joint action committee against the brutal killing of Y Kulabi Obik Kulendro gi JC ma senjai aduga haiba JC sina takiba warep sing ahan bada misam praja ngak pangam daba Manipur government amadi security force ki section daba thong sing akan bamong da अखोन कंडेम तवी अनिसुबदा वाई कुलेंद्र की मिसी असिदा चेनब मिहात पसिंग मरी लेनबा अथॉरिटी सिंगना मथुब मतमदा हाबिदुना आइन गोइबा चराक पिबिबा अवाबदा तारबा इमुंग असिगी मियोय अमदा कोई मतम सिगा चानबा सरकार की थबक अमा पिबिबा तो मरी सुबदना लैखिद्रबा कुलबी की इमुंग मनो न थेंगनौरी बावाबा सिगी मतिक चाबा कंपेंसेशन नत्रगा एक्स ग्रेसिया पिबिगदबनी हाइब सेंफम असि इमुंग असिगी थबक थोरम सिंग तौद्रिंगी मांगोइनना पिबिगदबनी लोइना ना हाइबा इमुंग असिदगी कुकी नार्को टेररिस्ट सिंग असिना केस होइना लुपा लाख तरा लोइना ना सना गी भेलू लाख अहुम अमसु पुरान बिखरे हाइबा सेंफम सिंग असि मरी लेनबा सरकार न टिकट पिरगा मसिबु रिकवर तौबिवानसु जेसी की माइकेदगी थमजरी अरोबोइना हाइबा वरेप सिंग असि यावबो मेमोरेंडम अमा जिरबाम डिस्ट्रिक्ट की खुथांगदा ऑनरेबल चीफ मिनिस्टर दा पिसन बाहायना वरेप नकी
ꯒꯚꯔꯟꯃꯦꯟꯠꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯗ꯭ꯔꯒꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯖꯔꯣꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯊꯧ ꯃꯉꯝꯅꯆꯤꯡꯕ ꯑꯃꯠꯇ ꯇꯧꯖꯔꯣꯏ ꯍꯥꯏꯅ ꯉꯁꯤꯒꯤ ꯃꯤꯌꯥꯝꯅ ꯋꯥꯔꯦꯞꯅꯈꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ की मनुंग चना लेबा निंथेम खुनौ हाइबा खुन असिदा मयुमदा तुमदुना लेजबा खुंजा अमबु कुकी खुलाई पाइबा सिंगनी चिंगनबा सिंगना नोंमैना नमदुना कापदुना हतोक पिरंबदगी खोसाउनरबा खुंजा अमदि खुन ngakjariba खुंजा सिंगा कुकी खुलाई पाइबा सिंग अनिगी मरक्ता खुथोकनबा थोकपदगी कुकी खुलाई पाइबा मरी अमदि खुन ngakjariba खुंजा अमा याउना मियोय मंगा लेखिद्रे हाइरिबा थौदोक असिना मरम ओइरगा जिरिबाम डिस्ट्रिक्ट असिदा मतम सांगना लैरकपा शांति सिंग काइबगी ममी अदुमक्ति तारी अदुबु हौजी हौजी खारिबा थौदो असिना मरम ओरगा जिरिबाम डिस्ट्रिक्ट असिदा दुकान फंबगी चांग अमदी मी चटपगी चांग लंबीदा मी मूवमेंट की चांग असि वालकपना जिरिबाम डिस्ट्रिक्ट असि खुंताक लानसिरे हाइबदा हाइमनबा थोकलोय हाइरिबा ngaraंगी थौदोक असिदा कुकी खुलाई पाइबा सिंगना मी अमबु युंगदा चंगगा हत्तोक पिरंबा खक्तनतना युम अदुदा लैरंबा पैसा अमदी सना लुपाना चिंगबसिंग पुदुना चटखरे हाइबा असिदा मफम अदुदा थौदो अदुदा थेंगनरिबा लैखिदबगी लोइनबी अमदी महाकी मचानुपीना पेंदबा कया अमसु फोंदोखिबा लैख्रबा मतुंगदा ngasi asi amu ngasi ayukung mangarom taba doaida mongbung kuki village ki chingthak-tagi mongbung maitai khun hairiba khun tam asida kuki khulai paiba singna nongmai kapselakpadagi pungkhai amarom nakalani gi marakta khut thoknaba thokhraba matungda mafam asida lairiba Jirebam district police amadi tongan tongan ba central force ki security singna ngak senbadagi hauji phabu yoina thoningdaba thodok thokpagi paudi leitri adumakpu Jirebam district asida mahausa gumna दुकान सिंह हंगनादुना मदी लंबी सोरोकता मी चटपगी चांगदी अदुमक्ति हंथरी पौदम जरीबा रोसिमाला सागपम SKTV न्यूज जिरिबाम डिस्ट्रिक्ट थागजरी रोसिमाला ngarang numidang kuki militants na Manipur gi mafam kayada nongmai amadi bom kapsinduna kan mamaongda landarakre SKTV na phangma pau gi matung ina ngarang numidang pung nipalom tabada kaksing district ki sugnu amadi tangjeng khunong maitai khul singda kuki militants singna Surasampur district ki laloi fai amadi S Songel kuki khullom dagi nongmai amadi bom sing kapsilakibani hari sugnuda lairiba khul ngakpa singna su handuna nongmai round kaya kapki hari amaromda S Songel dagi kalakpa oigini singna bom ama Obiko Kulda Taslaki, Laibak Pabadagi Bomadu Pokai Holdre Hari, Nakalamrodra, Imphal district ki Manung Chanalaiba, Kampopi district ka Tainana Ladiba, Kamilokta Sukuki militants in the Nongmai Kapsalakuna Maite Kulda Landara Krehari, Mapam Adugi Kunjas in the Pangba Paugi, Matunginadi, Kuki militants in the Nongmai Kapsalakpa, Aduda Kunjas sing Kiduna Mapam Adudagi, Sapagata Mapam sing that Hidok to the Chenaki Hari, Adumu and Mak Todok sing Aduda, Todok Paso upon Yaukagi Paudi Late. Ngasi ayuk pung mapolom tarak pada kaksing district ki manung sana laiba sugnu bazar gi khudong tiningai oiba mapam singda kaksing district ki SP additional SP amasung SDPO sugnu gi team na central force singa loinana sangsinduna section thorang lokhat nanaba yengsin kre hiram sigi mata SKTV gi video journalist bital yambi amadi Johnson nongthom dagi paudum amga monglobisi hoje aina lejeriba mafam asi Kaksing district ki manung chana laiba sugunu hariba amafam sidani sugunu bazaar sida laiba lek sidada koi central force amadi state forcing sina koi section tharang local pagi manung chana sugunu bazaar gi lek sing sida changkil laglaga nga section tharang adu local pagi mami ni adu section tharang si local gi bagi maru ebadi koi numini ni humni mari ni asida koi kuki militant sing sina kan ba mawong da koi koktruk amadi laiba koi chingkhong sing ya sing sida koi landarak pa amadi misam kaya koi aso open nang hanba sian ba yawna hai ba sugunu sida su koi central force amadi state forcing sina koi section tharang local pagi mami ni stelengak sing sina sumaina local clip se koi pajamyam sididi wakhal da nungai ba amadi hawi habduni du mafam sida laiba se koi manung si jangal laga koi toyen amalai toyen je ulang thok khaga di kugi khun habduni aji laiba se koi Imphal toyen gi marin dani laiba mafam asidagi wangma lanthok akandana kugi khunduni adu hojik se koi state force amadi security force sing na laktuna sugunu hariba mafam asi irang thok tragasu athokpa yabagi tanja athokpa yabagi film da lairakpanina koi hariba mangjong na koi gi state force amadi central force sina koi hana section throng lokolak pagi mamini
Camera person Bital Jamung Lorena Potom Zariba Johnson Nong Tambam SKTV Sukun. Koktruk ki thodokta laibak thiba nangkhrabi en surbalagi JSG mihut singa ngasi Manipur Chief Minister N Birenga CM Secretary to unakre. Laikitrabi surbalagi imung manungda lengak na ex gracia ona lupa laktara kusin nakre. Se Minister na social media ex ta thagal pawarulda piriba sanpam masna laikitraba imung laikitrabi adugi mahut sinba yaba nate adubu lengaki mathau ama oibana laihoriba imung manungi mioi singi awabada saruk yaminaba haibagi wakalolda tengbang asi pibini haina se Minister na phondoropaga loinena surbalana laikitabada awaba phondoraki. Thatratruk Helaklaba State Asagi Irang the United States Amadi China gi khut yawi haribasi makoi gi khut nate India lenga ki khutni haina thawai mirial gi ko convener pi sana hanbi na phongorli ngasi Manipur Press Club ki thangjing hall da pangthoki ba pawgi me pham amada sana hanbi na makha taraduna maleng michana pathap kaya thugaiduna kuki terrorist singna lampa masida chathari ba makhal makha kaya gi tamthiraba attack sing asida foreign country gi khut yorungni hajinduna Manipur miyam da wakal samom hanbani Sakti leraba khulai kaya sizinaduna misam miyam halaba phawba karisu tawduna angang masa thembagumna drone jammer khara sizinaduna tawribasi miyam da utchaibani pisana hanbina makha taraduna Central Force na mioi miyambu thawai usitriba sina thogliba irang asi da center ge khut chawna yauri habase mayek sengna takle Lurba tampam masida lamdam masida lairiba political parties CS Osing club organization sing mera pabi punamak amatu oina punsan matam oire haiki Tamthiraba kukina ko terrorist na tawriba thongching asinga ko pagi mahutta Central Force ki sipai singa Manipur ki samjarba immigrant singda usi thawai den uliba thawgalom bebar pula masi injero rakanda siliba thochin thorang maitai thurupta kukina ko terrorist na ladariba asi India government ki mayek laraba thochin thorang amani haibasi mayek laraba khudam ama oiraklei chahi helaga bhawada Central government na India government na Manipur praja singbu lamlantang leiba langja kwa ki pachinja oina na bum tokna thamba thochin thorang asi koi aduki matik pende paramaduna luraba tangkak asida Manipur de leiba koi khudingmangna political party khudingmangna amadi misam praja khudingmang civil society khudingmana amata oina pundura aikoi imaleba kanana bagi amadi group asibu kanana bagi mofam madu amado lelemina sai bo famsi thwane gi mai ke dileba mai ambi ko thanjari Manipur lengak asi misam miyam gi punsi ngak pangamdaba hangi lengak amaga pangkhak oire haina Kaching District Bar Association KDBA gi Secretary B Prem Sarmana Maral Sirakli ngasi Library and Information Center Kaching Building da leiba Legal Aid Clinic Office ta pangthoki ba pawgi mefam amada Prem na makha taraduna thasigi tang amadagi kuki terrorist singna pa makhal gi khulai sizinaduna maitei khunja singda chatharli balana si state lengak amadi Central Force na ngak pangamdre mausa gi punsida Hanjin Hanba Ngamdaba Asigidamakta Kaching District Bar Association na Pendaba Fongdokli Kuki MLA Tara Thadana Lemhoriba MLA Yankai Asina Chap Chana Manipur Kananabagidamakta Firep Ama Atuba Matam da Lobiu Natrabadi Lamdomasida Bangladesh Kumna Miyamna Irang Horok Loi Haningai Leite Haki Drone na singba aduga tongan ba yamna sophisticated oiba khoi khulai myam sin nargi attack tawduna la abam matam si phawda tasengna hoji khoi Kaching District Bar Association gi members singna tasengna Manipur government asi dami government oina leiba phim amu oi marjita leiba security advisor DGP aduga leiba chief secretary sing se mathau amata tawduna leirak pasina tasengna hoji leiba Manipur gi phim ase sigi phim sida mak chatharagadi tasengna handak da Bangladesh da thokhiba mahong mataugi phim madu oidana Manipur gi leiba se phim amada lana chathiba oi haningai leitabana tasengna Manipur government na achoba khongthang ama athuba matam da lokot haningi madugi khongpham jil lokot haudragadi Manipur praja singi amadi Manipuri gi maraibak ase yamna khudong thingai oiba wafam se tamjage Constitution Khang na lebak ngak naba state lengak na lingjen manana center da taknarbadi lengak ta power pirak tabangam loi haina Manipur People's Democratic Front ka secretary sapam samungong na phongdurukli ngasi Manipur Press Club ki thangjing hall da pangthoki ba pawgi mi pham amada samungong na makha taraduna state asida article 355
चलाइरबसु स्टेट लैंगा की लॉ एंड ऑर्डर गा मरी लेना सेंटर ना हकथेंगना एडमिनिस्ट्रेशन यावबी अयाब पीदे स्टेट लैंगा पु एनिमेटेड सस्पेंशन नत्रगना डिसॉल्व तौबगी अयाब पीदे आर्टिकल 355 ड्यूटी ऑफ द यूनियन to protect states against internal disturbances and external aggression gi makhada Manipur lengak da sakti sinifam thoi haiki संविधान की लेजिबल स्टेट में तौगदब अदगी रिलेशन बिटवीन द स्टेट एंड द सेंटर तौगदब मयाम सिंगे चोंगई नैनदना हे कोई अदुदा कायना तौबसे मसिन मरम ओइरदना कसु लेतबा कुकी टेररिस्ट कांगुना मैतेना सेदुम ट्राइबल बे यारोई कायना नमालगुम पमांग नंगगा तौबसे we are very shocking maram di moina maitai bu sedun tribal ba yaro haibagi moi gi kari awale na moi kari interview to ya aro di uki kamu sing se samvidhan gi mathak ta leirabra prime minister wagera home minister wagera mukhyamantri wagera mp samwaga ni phuma wagera mokoi constitution of india gi mathak suklai leke kanamo leke constitution of india se sinato we should follow the Constitution of India without knowing the Constitution of India, how to administration in our state. पावगी मिफम अदुदा एमपीडीएफ के प्रेसिडेंट लोइना हानगी एमएलए एन नोदिया चाना हाइकिबदा करीगिदमक्ता कुकी एमएलए तरा डिस्क्वालीफाई तौद्रिबनो वासक लोबो मतमदा मणिपुर गे इंटेग्रिटी ngaकनी हाइना वासकिबा अदु लेंगा कायगनी खंदुना मखोगी मथक्ता थबक पाइखत्तबदी चुमदे कुकी टेररिस्ट सिंगना सथरिबा टेररिज्म की थौंग सिंग असि मणिपुर लेंगाकना इंडिया की कॉन्स्टिट्यूशन खंगना लेंगाकलबदी कुकी टेररिस्ट सिंग असि अयुकी लिकला गुमबनी लॉ एंड ऑर्डर ngaकपा हाइबसे स्टेट लेंगा की मथौनी खंगदबनी हाइकी अमित शाह लाए होम मिनिस्टर को मोने मारना चीफ मिनिस्टर को नंग सिंह पुरो आइना तमपुर के सिबो हाई को वारो असिगी हाई को दी कइनो बिफोर मोय प्लान तौने जे मयंग सिंगबना अदेदी मोने करी दोरे डीजीपी हापले एडवाइजर हापे लालू तो कनान हापे सेंटर ने अपॉइंटेड देम मोय हापबनी मोय शक्ति दो सिदिनरगे हाइबो पोचे तौगे ना फोन तान सिरपनेबा मयंग तारबनेबा एमएलए तराजे करी दमत डिस्क्वालीफाई तो मंत्री बनो डिस्क्वालीफाई तो मंत्री से सरकार के कायली हाइदर सेंटर की इंस्ट्रक्शन में तुना वो डिस्क्वालीफाई तो बनेबा अदोर जो अगोई मणिपुर के स्पीकर जिना निपा थोपो ओरबा इ निपा थोपो ओरबदी सेंटर की मवाल मणिपुर थुगाई में तोबा मोई वासक इन कनेक्शन विद द प्रोमिसिंग वासक के मतुना मोई डिस्क्वालीफाई नान तो हम थो बनेबा डिस्क्वालीफाई तो उलोबनी मसिपुन मसे इंडिया को में थोलबनी मणिपुर लेंगाकने अखोई पुनमक ngakpi senbiri tha taruk ki manungda manipur da tangdu leitana leirani haina lengakna haikibu wafam madu kari karamba source tagino haina malem imakan balup ke president y kamilini na hanglakli ngasi manipur press club ta pangtopa paugi mifam amada mahakna makha taraduna september amadagi kuki militant singna satharkle ba no bolalong sada apo makhal gi khulai sing sijinaduna drone bombing amadi rocket कापथरकपदा मिसिमिना यारुकलबा मतमसदा लान करमना खामगतगी खनबगी महते एमएलए सिंगना हंथब थाकी राजनीति तौदुना लेरे सेंट्रल फोर्स सिंगना लेंगा की वा तादे सिक्योरिटी एडवाइजर चीफ सेक्रेटरी ना लेवा की चुपली पाइखरबनिना मियाम की करी करम थबक तौगदगी हाइब खंगद्रे लेंगाकना मियाम की वा ताद्रबदी मियाम ना लेंगाक जबा हाइबसी मसाना ताबनी हौजिक मणिपुर दा लान लोइखिरो हाइब वाफम फोंदोरकी लान करम न ngaktokani haina khanbagi monda rajniti dol asina amaga khanaduna leire lenga pai manari basing asina manipur gi chief minister oijaning mana ngaure asuk yam ni kai khangda bna koi bu namai ri kai da akhoi ni nakhoi khanba kai namai si bu ngam central government da thajin da central force asina manipur lenga ki wa ta de manipur police ki dgp amadi manipur ki security advisor na cm billion ki mathau mundre hauji isa kanjana ba hotna ba ekhoi ki thau tar ke khani central force asina magi mathau tawdrabani na manipur state force da leba kanbagi mathau sinala si
ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ डायग्नोस्टिक लमदा चाही निपु हेना मंजिल थाना लाकपगा लोइनना बबिना ग्रुप ना मियांगमी मफमदा लांथोकचरी अनोबा अना लाइंगी पथापता कंपैशनेट हेल्थ केयर स्पेशलाइज्ड फील्ड कुन हेनबगी खंगहैरबा एक्सपर्ट सिंग तानदुना मतंग चुनरबा लाइंगबगी कानाबा लोबियु ख्वाइदगी लुबा ट्रीटमेंट दगी होरगा पर्सनलाइज ओइबा ट्रीटमेंट पीदुना अदोंगी हक्सल फगदनबा होनबा असिना इखोइगी पांदम ओइरी अदोंगी हक्संग फगलकपगी खोंचता नुंगाइबा अमदी अफबा लाइंगी चकचारबा कानाबा लोबियु बबिना हॉस्पिटल वेयर होप मीट्स कंपैशन अमुकना तराम नोकचरी मखाता पाउ पिजरी कुकी मिलिटेंट्स नंगरांग जिरीबामदा युमदा तुमदुना लेबा युरेबम कुलबी अतोप मिंगना कुलेंद्रबु नौमैना कापतुना हातखिबा अमदी सेल थुम पुदना सतखिबगी थौंबु जिरी अपुनबलुप जालना कन्म मोंगदा यानिंगदबो फोंदोरली जालना थादोरखिबा चेरोल अमदा कुकी मिलिटेंट्स तत्ना मिसम हाटपा अमसुंग युम कई मई थादुना लादारकलिबा असिदा स्टेट अमसुंग सेंटर लेंगाकना मिसम मियामबु ngak sen mangamdre hauzik miyamna thajagdoriba si kanadano mramuduna miyamna siba changba khangdana amato oina punchinduna lamdam asibu amadi tungi mirol kannanaba thengnaminaba tangai phadre hairakli कौट्रुक्त नोंमै कापसिंदुना मौनहा अमा हातखिबा ड्रोन बॉम्बिंग तौदुना मियो के आसोपन नहनबगा लोइनना युम कई थुगाइखिबा मोइरांगदा लॉन्ग रेंज रॉकेट कापसिलक्तुना मियो अमा हातखिबा अमदी जिरीबामदा तुमदुना लेबा मिसम अमा हातखिबा असिगुंबा कुकी मिलिटेंट सिंगी का हेनबा थौंबु लेनियंट एस्टाब्लिश वॉलंटियर यूथ ऑफ मणिपुर लेबिमना अकन्म मोंगदा यानिंगदबो फोंदोरकली लुप असना थादोरकलिबा चेरोल थादोरकिबा चेरोल अमदा कुकी मिलिटेंट सिंगना चथरिबा तमथिरबा थौंग सिंग असिदा तुमिना येंगदुना लैरिबा सेंटर गी वाखलोन असि अंगकपनी कुकी मिलिटेंट सिंगना तोंगसिंदुना कुकी मिलिटेंट सिंगदा तोंगसिंदुना थबक तौबगी लिचत असना मियाम हेना सावहनबा हाइबदु ओरे सेंटर अमसुंग स्टेट ना इरांग खामजिनबा ngamdre हाइदुना मणिपुरबु मचे ताना थुगाइननबा लालोंगनी हाइबदु मयेक सेंगलकले ड्रामा सानब तोकलगे इरांग लाक्सिननब होनबिरो मणिपुर थुगाइबा यारोय हाइरि कुकीना मैते खुनसिंगदा अटैक तौरकपा हाइबसे सेंट्रल गवर्नमेंट अमदी स्टेट गवर्नमेंट ना मसिगी टेकचाक पुनुक वोंथोय असुक क्यामना तमथीबा मियोट मिनै जथरा फोबदा स्टेट अमदी सेंट्रल गवर्नमेंट की माइकेदगी कंट्रोल तौब ngamdaba asi अखोइना सेंट्रल गवर्नमेंट की मथक्ता अमदी सेंट्रल गवर्नमेंट की सिपाही सिंगी मथक्ता अखोइना चाउना कंडेम तवे इदिबा मणिपुर असिबु मचेत मचेत ताहले हारगा तोंगान तोंगान लेगदबनी हाइ मुंगदा अखोइगी सिलक बलालोंग असि अखोइना यामना चाउना कंडेम तवी मणिपुर मचेत ताननबा सिन बलालोंग असिदा अखोइना सुंया यारोय लोइना लोइना सिनकुकी ngak senaba tharakpa सेंट्रल की फोर्सेस सिंग असी मणिपुर की लेमाई की लौटोकदबनी लोइना लोइना मणिपुर सरकार असिनसु तोंगान तोंगानबा पोरम सिनरे हारगा हाइरिबा कुकी नार्को टेररिस्ट सिंगना तौरकलिबा चथरकलिबा थोंग सिंग असे मसीसे अथुबा मतमदा लोशन बिगदबनी ड्रामा असि तौबो तोकपिरो All Naga Students Association Manipur and Samna Hokibak Agaski Tang Kuntraga Mathoida Kuki Chin Mizona Singi District Sinkibe Rally Aduda Hauzik Mai Horiba State Asida Naga Homeland the Political Oiba Choba Singnaba Amani Haina Lowi Haikre ngasi ansamna thadorokpa cherol amagi matungina kuki frup singna thadorokpa press statement amadi makhoi gi memorandum singda sasineba amadi oideba kaya iduna puari semdoktuna naga miyambu ikaiba piba amadi naga gi puari da singnaba toina thokli handa kuki gi august 13 gi rally aduda makhoina tumnau popi area gi naga lusingba singda utkhiba thong sing ansamna hakchin lawi kuki jo frup singi Sinkiba Global White Rally Aduda Kari Maramgi Naga Tribe Oriba Anal Aimol Chiru Lomkang Moyon Monsang Amasung Kom na Chingba Tribe Sing Makhoigi Maming Yaukshilibano Nagagi Lamda Makhoigini Hariglibasina Makhoyasi Tasengna Oidaba Ngangba Amadi Aranba Ngamkhaida Makhoigini Haibani Ansamna Appeal Torkli Ansam Nagagi Lady by Yumpham Sing Asida Mitop
ꯀꯤꯗꯃꯛꯇ ꯁꯦꯠꯅꯕ ꯄꯥꯝꯗꯦ ꯅꯥꯒꯥꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯂꯝꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯇꯣꯞꯅ ꯌꯨꯝꯐꯝ ꯇꯥꯜꯂꯛꯄ ꯃꯇꯝꯗ ꯅꯥꯒꯥꯅ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯊꯣꯛꯂꯣꯏ ꯇꯝꯊꯤꯕ ꯏꯔꯥꯡ ꯑꯣꯜꯂꯛꯄ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯅ ꯃꯁꯤ ꯈꯪꯅ ꯈꯣꯡ ꯊꯥꯡꯕꯤꯌꯨ ꯑꯃꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯗ ꯄꯜꯂꯛꯂꯤ Manipur manungda kuki zona kulingliba hill country haiba wahai sizinaduna leba asibu phongna singdarakle ngarang kotuna thador ke cherol amada Churachandpur Bishnupur Kangpokpi Imphal East amadi Jiribam da thokiwa kut thokna bagi thodok sing adu Ministry of Home Affairs ki appeasement policy gi saruk amani maitai phurupna Mapan Subamadi Kungini Tusuba Assam Rifles asi kuki singna khundaba mafamda leiriba conflict zone dagi lokthokho haina talibani amarom da kuki zo phurupna atopa Central Force ki mahuta Assam Rifles na makoibu ngak senanaba sindokpiu haina Home Ministry da appeal tawkhre Assam Rifles na kuki gi hill country bu ngak senduna lakibani haina chirol asida palakli maram aduna national security ki interest ta mapan suba amadi kungini thu suba Assam Rifles asi Churachandpur amadi Kangpokpi district ta leiba kuki zona khulingliba hill country amadi maitai na khulingliba tampa ki lamgi marakta thambiu masagi matakta su group singi marakta sandainabagi thodang lauduna hill country asida shanti purakna honabiu loinana se Mr. N Biren gi audio clip leak oirakiba adu thijinduna thabak lokhatraba amadi Assam Rifles amu hana thamdrabadi kotuna makha taba thabak lokhalakpada thorokpa thodok wathok singi daita Ministry of Home Affairs da pugadabani haina cherol sna makha targli State asigi apunbagi saktam singnaduna thugainaraba honarakpa amadi ekhoigi ning tambanga nanaba lanphamda thawaina pontha pikraba UNLF MPA gi Surgeon V Haithoiba atopamingna Lakshi Kumar mahaki mafamda lalolob asigi maikaidagi yawolgi ikai khumnabu ulagli Pambaina Luchingba UNLF ki Department of Publicity ki Media Coordinator Charai Rongba Thoksomna khujek piduna thadorokhiba cherol amagi matungina Jiribam gi Dibong Khunodagi lekhidraba Haithoiba kumjalising ani anida lobasida yarotuna basic military training phangbaga loinana MPA gi tongan ba battalion singda leba ki damakta sokthabana aidana kathokpaga loinana thabak tawrakhi sahi kaya lamdam asigi ning tamba ngaknanaba Lanpham kaya da thona phana mayok naramlaba matungda ngarang Jiribam gi chingchapida yeknaba kuki zo terrorist singa lanthengna bada thawaina pontha piki laikhidraba athauba haithoibabu UNLF MPA gi asangba lanmi ama oina phangjaba asimak chauthok chaningaini mahaki kathokpagi thona lingjel aduna MPA gi lanmi kaya gi lingjel da mai iktuna lehuragani mahana leibaki damakta thawai Kathokiba asida lehoriba imung manung marup mapang punamakna nanghoriba awabda UNLF amasung lanmi salup MP na saruk yari harakli Climate change reporting ki matang na mga suba media fellowsing makhoigi homlok suba interaction program ngasi porompata leba Directorate of Environment and Climate Change gi main conference hold upang thokre thoromaduda National Program on Climate Change and the Human Health ki State Nodal Officer Dr. Y Niveda Meteorological Center Imphal gi expert sing JKS Yadav amasung ke Ambedkar Sisa Hospital ki Managing Director K.S. Palin, Mother Care Children Hospital ki Dr. Ratan Maru eba resource person sing oina wangang ki loinana media fellows sing na wari watai sanabagi kudong sabasu pangan ki thoramaduga mari lenena Directorate of Environment and Climate Change ki Director Dr. T. Brajakumar na phongdok
खिबदा लमदम असिदसु मियामना क्लाइमेट चेंज की चैथेंग फंगले हाइब खंगले अदुबु मसिदगी करमना ngakthokadagi habigi matang dadi mapung phana wakhal tahanba mathau tari akhang ai singna phongdokliba kanarabu wafam sing miyam da ningthina khangananabagi matang da journalist singna chawrba thodang ama launabagi damakta media fellowship ki khongthang si pakhatpani ngasigi thoram aduda mari suba media fellowship ki fellow members singda certificate sing su khusinaki Climate science, as we know all that, is very dynamic science, new science. Climate is a very powerful new science. Every day it's happening changes. So, understand if we keep in dynamic form, then we can understand what the climate science. Adugi dynamic forms, you can kangal some low in a second kanda economic forms of people not enable. Other please make in continuity some high person. Whether resource fellows in the first fellow. Please don't stop to write about climate science. Ministry of Defense की मखादा Directorate of Public Relations सिंधुना ममांग थागी तांग तरागमा पंदगी चतर के Defense Correspondence Course DCC 2024 दा सर्व याकीबा जर्नलिस्ट सिंह बुंगरांग Indian Army की Northern Command की GOC in Chief Lieutenant General MB Sushindra Kumar PBSM ABSM YSM BSM na taram na okto na pulling tawat kre Udhampur da pangtopa thoromda PRO Dehradun Lieutenant Colonel Manish Srivastava course asigi report puthokhibaga loinena saruk yakiba journalist kunthraga marida course completion certificate sing khusinaki thoromadu da wa ngangladuna GOC in Chief Lieutenant General MB Sushindra Kumar na hai nation building the journalist sing na chawrba thodang loba tangai phade lebak asigi armed forces sing na loriba thodang amasung thengnariba awaba singi matangda yamna hai sing report tobiba mathau tai pangthokiba course asidagi armed forces singna tawriba thabak sing journalist singna ningthina khanganba ngamlagani pangthokiba course asida Manipur dagi SKTV News gi chief reporter Ketrimayum Premchan yauna journalist anina mai pakna saru yaki Ujak tholi birang asina maram waraga koktru ki relief camp da sangjafam lawdun lairiba amadi khul ngakpa singda contractor association rims na mafam maduda chatuna mating pangkhre ngasi contractor association rims na tengbang bagi thorom aduga mari lenina contractor association rims ki secretary maimom manikantana hakibada irang asina maram waraga thabak sufam nompham leitana relief camp da sangjafam lawdun lairiba amadi kuki terrorist singna landarakpada madudagi ngakthok nanaba lairiba khul ngakpagi damakta angamba khainaduna mateng pangmani makhatana awaba tarba singda tengbang khigani haiki relief camp asida koktruki contractor mayamna punjan naraga wa mayam jingida khada orju akoi mateng pangba ngamnana waina khallaga khogi site tagi ngamjaba kharaga khainaraga ngamjaba kharadang association की साइट की खुन्ना पीरिबा अमदी सिगी रिलीफ कैंप से दा चेंथोरगा लेबिबा मयाम जिंजिगी दमुक्ता ngasiगी निमिजिदा चाना थंगना खरदंग उरगा लाक्चबनी नमजबा खरदंग डोनेट तौजबनी हाइतारे गवर्नमेंट की साइट की ओरसो लान सिगी ओइबा मरमदा करिगुंबा अमता कौक्टो प्रजादा हाइगिबदी लेते कुकी ना मिसिंग से याम खरेबा सिगी सिंचांग परिंग जे जना नोंमगी कुकी गिदी मिसिंग याम छलकपा देगी अखोइगी ना मी से सुंग वालकपा अदुजोना करम नुमिता अखोइ जे सिगद्रा हाइबगी करी नुमिता सिदुइनो करी नुमिता हिंगागा लैगिदुइनो हाइबगी अखोइ दसु मी पाइबा हाइबदो मदी अदुम लೈ हाना मतमददी डोल पाइरकपा जे अखोइ कसु यामना थोइना खलमदेबा हजिकि डोल खितंग पाइरकपा मदमदा ममांगदा बोम थादरखिबनीना इनक नंगना सिदगी खोंगाल अमा नि चलकांदने इचे होइगी युम सिदनेबको बोम तारिसे अखोइना लंबी लमहांगदा तुमगा खुनजिबु संगिबसे सिदैसिदा करी खुदोंग थिबा नंगकदगे हाइबगी अखोइदसु मी पाइबा मदी अदुम लैरेबको अदुना मरी लैनबसिंगना अखोइगिसु तौबा याबा खरा तौबियोना हाइजनिंग Tekmang thoromadu da mari lenina koktruk ki khunja thangjam kamalana phongdor kibada kuki meite in lana sida koktruk amadi chingi napom da khundari ba khunja sing atuki matik wanare September amagi nungthin pung ani rom tarak padwai da kuki militant sing na drone sizin aduna bom thadarak pada khunja sing khul thadok tuna lam chenaki khulasi thadok pa yadaba maramna nongan baga
khulda halaki pikliba angang sing asi sokadra mi paibaga loinana ahoba makhol hektabaga lepham sapham khangdana leiri haiki government gi side tegi orasu lan sigi oiba maramda karigumba amta kongtro parjada haigi badi leite kuki na missing se yam khreba sigi singsang paring je chana nongma gi kuki gi di missing yam thalakpa degi akhoi gi na mi se song walakpa adu zona karamba numit akhoi je sigadra haibagi kari numita sidoino kari numita hingaga leigi doino haibagi akhoi de su mi paiba haibado madi adum lei hana matam dadi dol pairak pa je akhoi kasu yamna thoina khalam deba hajiki dol kitang pairak matamda mamangda bom thadarakhibanina inak nangna sidagi khonghal ama ni chalakandani isi hoigi yum sidani boko bom tarise akhoina lambi lamhangda tummaga khunjibu sangi base sidai sida kari khudong thiba nangakadage haibagi akhoida su mi paiba amadi adum leire boko aduna mari leinaba singna akhoigi su tauba yaba khara taubiyo na haijaningi nahan tarik amada nunghingi pung ani tabada kukina lal haurakpaduda aigi yumche ai imai cha akhoi hum khakta leijai aigi yum maktada trondagi pom taraga kai khi maduda akhoi khidane imai cha akhoi umje chele aigi nupa jo pipi stop tawe madu puraga ai chembadagi ma odi haujik purakri thanami adum hain tawraga aidi tron thanaraga kano tawbasidi ai tawhanningjate mayan kukida oragasu ama oragasu ai masibadi yajaningde na ai haijaraga si tawraga locharaki ngarang numidang pung manga makharom taba matamda MTDU gate manak aduga rims ki campus kina awang thangbada leiriba gate ta mathau toba security guard hodam premsan bu songtham bizoina luchingba mioi mari mangana phurambagi thongbu rims ki maikidagi pen da phongdurdi rims ki authority na thorokpa cherol gi matungina thodok asigi matangda police ta complaint tawkhre thodok adubu hoba singi matungina mathau toriba security guard premchandra da bizoi amadi mioi mari mangana phuramba ubada topa security guard mazbur rahman amadi dolen na kham kibani thodok asi awang thangba gate tagi mioi khara lichinduna sangdanaba honabada kham lubagi madudagi thorakibani hari Kolkata ki doctor ama laikitaba thodok Ministry of Health and Family Welfare dagi hospital singda akan section thorang lokhatnaba harakpadagi rims ki section thorang singasi lokhatuna lakhibani haina cherol sida palakli district judge gi order amana MTDU gate amadi SIB gate asi lamphel khunogi mioi sing khaktana mathau tarakpa matam haibadi dharma karma gi sijanaba yai adubu atopa miyam de security reason na chatok chasinda athingba leiribani maramaduna rims na miyam da gate asi sangba matam da khara khanthabiu nungai taba thong toruk labadi rims na matik saba thabak pakhat kani hai Kumza lising ni tara tret ki September mapandagi thiba khangdana lerkiba matung imungda khanghalamdana asiba haksang poloi kiba Pravis Sanamgi misigi taret laksuba laikitabagi ningsing thorom imung manung amasung People Action Committee PAC against the brutal killing of Pravis Sanamgi Mihut Singh khaktana pangthok lagani hari PAC gi convener El Bechongna Thador Kebeterol Amada Hauzik State Asida Weriba Tangdulaita the Fumasigi Yanglaga like the beginning sing Tromasi Samna Imung Manung Amasung PSC Mihut Singalona Pangtok Nana Warep Lobani Lunana Irang Asida Miamna Tengnariba Wab the PSC Nasu Saru Yari Hana Cherosina Hari Ngasi Porabi Aipana Harul Porabi ki office complex ta NEET ni 2024 da khul asidagi mai palak laba nomai them Arjana Devi bu taram opge thoram ama pangtokre khul asidagi ihan hana nit mai palak pa oriba nomai them Arjana Porabi khul dagi nomai them Sunindro amasung nomai them ongbi ibem sagi machanupi hanni Nomai them Arjana da sililang liba singna sel memento amadi atai khudol pot sing piduna puling thawatki N Rajendro atopa maming amana boina haikibada lamdam asida pangtokpa thorom singda achauba speaker kaya seasonary masagi muhuta ka hena hauda speaker sing seasonaba mathau tare mai masing tambada thawai lupchaba isa singda
thawong asina apanba pidana na mohot asi haiki Object sana khona baga mari lena pau sing khara pijari All India Football Federation sinduna ngarang dagi hauna Karnataka gi Bengaluru gi Football Stadium da chatharakliba Sub Junior Boys National Football Championship 2024-25 taya wanda saruk yaru gadauriba Manipur gi sanaroi amadi team official sing gi kits yanthokre All Manipur Football Association sinduna ngasi lamlong thongkhong da leiba artificial turf ground da sanaroi kungani thoiga loina official sing da amphagi thau puriba singna yaipa mangol piraduna kits khusinaki Apagi General Secretary L. Jyoti Moi Roina Pongdo Kibada Championship Asida State Asigi Sanaru Singna Taksi Kasi Kangna Amadi Tawai Yauna Sanaduna Landum Asigi Mixed Puraknaba Hoda View Haki Manipur ge Additional Advocate General Morang Them Devanandana Pongdo Kibada Hosik State Asida Wediba Tangdu Lita de Pibo Masida Amuka Hiena Landum Asigi Mixed Purakta Yade Haki Manipur National Football Championship Asida Mai Pakani Habigi Tadabasu Mana Pongdoki Yamna discipline labor team oina ui sanabasu adum puning changna adum sanai akoi trophy lord nawa sanagada buni nahoina represent tori basi Manipur state se represent tori bani Manipur imagi mamai ngakna bai khoina soidana champion oraga trophy porkane gi wakhanda sanagada buni nahoi manager coachina haiba ingada buni akoi taitra morida Kerala ga ahamba match ne aduna nahoi gi haijabo talent utho amaga taner kana mai pakpo oyu haina nakoi myam dai hai players myam dai na hajabati imbadi yam phajana hojik lairiba situation sida koigi Manipur sibu yamna amu hena mingchat ko inaba kanna sanaduna discipline naina makko oiraga lau Manipur Sub-Junior Boys ge head coach SS Promising Monsang na haikibada handaki championship asigidamagta amphagi miyeng makada training mapung phana chathaki Manipur ge Sub-Junior Boys team na championship asida phajaba performance pirakani habigi achir pathajabalai amphana head coach ama oina khalak pasigi mahai chananaba mahaki makedigisu angamba thakta honagani haki Manipur gi team masi September 10 gi numidang wairam pung mari tabada Karnataka gi damakte Imphal thadok lagani loinana M Tombi Masana manager SS Mairabana assistant coach loinana N Vikramna physiotherapist oina team masi bulu chingli Manipur gi ahanba match oina Kerala ga September gi tang 10 ga mari gi ayuki pung 3 tabada sanagani handak akoin sakadoriba championship se that 10 dagi journey horani that 14 morning da akoi first match Kerala ko sanagani aigi student aigi angang singa handagi practice tabsi moi performance am improve laye ai thajai soidana moina aphaba result pirakane na duga issue I'm trying my best ngasi wa koi practice tabam khaida performance se dum daily improvement phangjai soidana koi chakadaba mafam dasu koi performance will show our best performance and hygiene thank you Singtam Social Workers Union Bamon Kampu Makha Lekaine Sinduna August ki tang 13 taki hodune Iribrung High School gi ground da chathariba ahan state level Kangjam Rajesh Memorial 5 aside Open Football Tournament 2024 gi ngasi sanakiba tongan balik match singda ISL SYDO FC Yumnam Khunau EAA amadi Turf Squad Arambai Tengol Unit 13A SEYC, PYC, amadi BKFC team sing mai paknakre team kontratre na group nipan thokna khaidok laga satriba football tournament asigi ngasi ahanba ground gi sanakibada ICSL YDO Hiriam Lekaina NCTC Bamon Kampupu Panjal Mari ani da maithiba piki ani super ground gi match tanai FC Yumnam Khunauna KFC Kakwabu goal ahum sino da maithiba piki aduka home super ground gi sanakibadana EAA Bamon Kampuna Makha Lekaina atinga FC Kanchipur Panjal Manga Mari da maithiba piki mani super ground gi match tana top squad urupna ima panthubi Kakwabu yamna lakchana Panjal mapan sino da maithiba pibangamki ngasi nungthilgi ahan background da sanakibada Arambai Tengol Unit 13A na Junior FC Keraubu Panjal Manga ani da maithiba pikre ani super ground gi sanakibadana SEYC Sabalna KLYC Kali Kabu Panjal Amasinoda match adu thoki ahum super ground gi match tana PYC Bamon Kampuna Delson FC bu Panjal ahum amada maithiba pikhibaga loinena nungthilgi aroiba mari super ground gi league match sanakibadana
BKFCꯅ ꯊꯣꯛꯄ FCꯕꯨ ꯄꯥꯟꯖꯤꯜ 2-1ꯗ ꯊꯣꯏꯈꯤ꯫ School Kankut Imphal Sunduna Sri Sri Gopal Dev Mandopta Labaya School Kangsangda Haukiba Agaski Tang Tarahumdoidagi Chatarakiba Ahanba Sri Sri Gopal Dev Trophy Lemro Lik Kang Tournament Lisngani Kungamari Ngasi Aruba Likta Ya School Kankut Amadi Lako Kankut Kongampat Anina Sanagani Torumbadu Haujik State Asigi Oriba Tangdu Leitata Pibam Sinamaram Oraga Matam Kaktani Yatokre, Manipur Kang Association Game Yang Makada Nupigi Team Marina, Saru Yaraga, Round Robin League basis da Zatariba Kang Tournament Asida, Sinzamai Kankut, Amadi School Kankut, Anina Fanianda Akan Bulambata Nargani Haina, Organizing Committee na Kangalakli. Hojik ngasi nomu kiba inga samasung nongjunung sagi pau pizari. ICAR Residence Center Imphal Patagi Phangba report ki matung ngasi status da khwaidagi sakiba si Celsius degree 38.2 oiki aduga khwaidagi ingbasina Celsius degree 22 oiki nuksita yawbi singmanil ge sang ayukta chada marifuga mapana aduga nungdawaram da chada humputar oiki. Aruba Moruba Paumuka and Pizari. Chief Minister N. Biren Lusinduna Minister MLA Singaluna Governor Unaduna Unified Command Gi Sakti Amung Hanjanaba Yauna Point Nipan Yauba Memorandum Pishin Kre. Communal Politics da Center na Manipur Tugaina na Silak Pakudimak Tanganaba Miam section Leminasi Hane MP Dr. Angom Sabi Molako Jamnapil Torkli Santi Hanjana Bohonabada Opposition MLA Singh Mathau Tarbadi Pam Thadok Nanaba Sem Sare Haina MPCC President K. Megachandra Photorakre Amadi Kokomina Lautokiba Public Emergency Handokre aduga school college singdi adumak makatana tha sigi tang tara phawbu suti thadokre matang sida bulletin solution jare Manipur Miam gi punsida khwaidagi hena maru oiba state sigi leba sigi amadi malem gi oiba I pau singi damakta SKTV news boom yeng tadura lebiu Madugidamagta Google Play Store amadi Apple App Store da changbiduna SKTV Manipur gi app download to biu amadi shell amata tingdana SKTV gi news amadi atei channel sing yeng biu natragana SKTV gi website skyic.in da changbiraga website asimakta da awar OTT haibu option da click to birga me yeng tabiu amadi khoi gi social media handles sing da join to birga khudaki obe I pau sing lobiu loselapda puno pom kana khurumjari